Thaina mamangaida Tomba kauba nupa ama leirami. Mahakna mangba mangsi matam ayambada chunggalami. Adubu ayamba matamda mangpakna di manglamdi. Nongma ayu anganba matam amadadi Tombana mang ama manglami. Matam aduda mahakna mikapti thoklaga hawattabida phamungda asum hiptuna leirami. Maduda mahaki mamana changlaktuna Tombada asumna hanglaklami. Imagi bungo ngasidi kari mangbu mangge isabu. Tombana longna hiplambadagi mamai adu phaklanglomda phatlauna onsin khirami. Aduga hairei. Ai hairoi ma. Asumna mama macha ngangnaba adu mapana tabadagi mapasu Tombagi kada changlaklami aduga hanglaklami. Karinone nangi mangdubo namada hainingdribadubo aingonda hayu ai hairoi pabung. Tombana haidoktaba aduda mapabung adu yamna sauraduna Tombabu phurami. Kariginu nangna mangado hayu yadriba hayune hayu aingonda asi haiduna chayamana set launa phurami. Madudagi Tombasu yamna sauraduna aibu angang machadongna nupi thiba yarba aibu makhoi na phudana leiroi leibiroiba nakhoi gi yumsidane ai leibiroi asi haiduna yamna sauduna murum solaga lambida laklami. Asumna murum solaga umang wamang phawraga lakpasida lambi hek yaubaga sagol gari amana mahak bak launa thomlami. Sagol gari adu lam adubu koliba ningthau adugi machagi oirami. Matam aduda ningthau machanupa aduna hanglaklami. Sokpro aikhoidi nahakna phatlauna thorakpa adudane uhaudrene. Soklakpro nangbo. Tombana khumlaklami. Sokte mazai bungo karisu thoidokpa tawde. Nangbu kadadi chake tawbano. Aise mazai bungo bu amukta unagi haiduna tawjarambani. Ai unadoiba. Phare dudi. Lao dudi. Konungda oinane chatlaga wari sanarurasi. Lambida wari sanabasi nungaitre. Chak chabagi matamsu oire. Chak charagane aikhoi ani ningthijana warido sanarasi. Asi hairaduna Tombabu ningthau machanupa aduna mahaki sagol gari aduda haplaga konung tamna puraklami. Ningthau konungde yauraduna makhoi ani chana thaknaba ahau bakaya achauba phal amada thamduna chaba haurami. Ningthau machanupa adugi machanupi ama khaksu leiramboire. Yambung kari awat apa hapcharo khoge. Yani bima hapa noigide. Asi haina wa hanglaba matungda Tombaga mazai bima aduga khanghaudana michanarami. Madudagi Tombana machanupi asibu yamna pamjarami. Machanupi adunasu Tombabu uruba mikup adudagi yamna pamjarami. Asumna michanaduna leiringaida tanja aduda ningthaugi machanupa aduna hanglaklami. Adu Tomba nang ngasai mongsong maraktagi yamna sauna murum solaga thoraklibadubu kari maramgino. Asumna hanglakpa adudadi michanaramba adu satlauna hanjin khirami. Ningthau machanupagi wahangdugi paukhum Tombana asumna khumlaklami. Aduburo mazai bungo aigi ipabungda saubagini. Adudi kari maramgi. Mazai bungo aigi mangse yamna chunggali. Ngasise mang ama mangba. Pabunga imagana kari mangno haina hanglakpada aina haidokloi hairubadagi sauraduna aibu phu chairibani. Adagi aisu sauningmandana yumdu thadoklamlaga thorakpada ngasi mazai bungoga thengnaribasini. Tomba adudi nangi mangdu yamna chungalli hairabanina kari mangno haibado aisu khangningkhreda. Haidokpa ngamloi mazai bungo. Tomba aise ningthaugi machanupani. Nangna nangi mangdu aingonda haidokpa ngamloi hairaganane nangbu kaisum sangda thamba ngamba mine aise. Haujingmak nangi mang ado aingonda hayo. Mazai bungo
ꯑꯩꯕꯨ ꯄꯨꯟꯕꯤꯒꯦꯔꯥ ꯐꯨꯕꯤꯒꯦꯔꯥ ꯐꯥꯕꯤꯒꯦꯔꯥ ꯑꯩꯒꯤ ꯃꯪ ꯑꯗꯨꯗꯤ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯀꯔꯤ ꯑꯗꯨꯛ ꯌꯥꯝꯅ ꯃꯆꯣꯡ ꯄꯥꯛ ꯅꯥꯏꯗꯕ ꯁꯥꯔꯗꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯩꯅ ꯍꯥꯏꯔ ꯐꯥꯎꯕꯗ ꯍꯥꯏꯗꯣꯛꯇꯕ? ꯍꯥꯏ, ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯨꯍꯩ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯕꯨ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯅ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯀꯩꯁꯨꯝꯁꯪꯗ ꯊꯝꯖꯤꯜꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯝ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯂꯦꯝꯕꯤ ꯁꯅꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯇꯤꯛ ꯆꯥꯕ ꯕꯣꯔ ꯈꯟꯅꯅꯕ ꯊꯥ ꯈꯨꯗꯤꯡꯒꯤ ꯆꯥꯡꯌꯦꯡ ꯑꯃ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯅꯤꯡꯊꯧ ꯃꯆꯥ ꯑꯃꯠꯇ ꯐꯥꯎꯕ ꯃꯥꯏ ꯄꯥꯛꯂꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯌꯥꯎꯅꯅꯕ ꯇꯣꯝꯕꯒ ꯊꯦꯡꯅꯔꯛꯄ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯁꯨ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯁꯦꯝ ꯁꯥꯔꯤꯕ ꯑꯗꯨ ꯇꯣꯝꯕꯅꯁꯨ ꯀꯩꯁꯨꯝꯁꯪꯒꯤ ꯊꯣꯡꯅꯥꯎ ꯃꯆꯥ ꯑꯃꯗꯒꯤ ꯎꯔꯝꯃꯤ꯫ ꯇꯣꯝꯕ ꯑꯁꯤꯅ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯈꯪꯗꯦ꯫ ꯑꯦ, ꯃꯖꯥꯏꯕꯨꯡꯉꯣꯅ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯕꯣꯔ ꯈꯟꯕꯒꯤ ꯊꯧꯔꯝ ꯌꯥꯎꯕ ꯆꯠꯀꯅꯤ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯦ? ꯃꯁꯤ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨ ꯀꯩꯁꯨꯝꯁꯪ ꯑꯗꯨꯒꯤ ꯊꯣꯡ ꯍꯥꯡꯗꯣꯛꯇꯨꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯥꯏ ꯆꯥꯛ ꯅꯤꯡꯊꯤꯅ ꯆꯥꯈꯤꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯑꯩꯅ ꯆꯥꯅ ꯊꯛꯅꯕ ꯑꯁꯦ ꯄꯨꯖꯔꯛꯄꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯑꯗꯨ ꯇꯣꯝꯕꯗ ꯄꯤꯔꯝꯃꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯅꯍꯥꯛ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ꯫ ꯃꯖꯥꯏꯕꯨꯡꯉꯣꯅ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯤꯕꯁꯦ, ꯃꯁꯤ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯥꯏ ꯄꯥꯛꯄ ꯉꯝꯂꯔꯣꯏ꯫ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯃꯖꯥꯏꯕꯦꯝꯃꯅ ꯇꯣꯝꯕꯕꯨ ꯊꯥꯗꯣꯛꯄꯤꯔꯝꯃꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯃꯖꯥꯏꯕꯦꯝꯃ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯣꯝꯕ ꯎꯃꯪ ꯐꯥꯎꯗꯨꯅ ꯃꯈꯣꯡꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯀꯟꯅ ꯆꯦꯟꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯎꯃꯪ ꯋꯥꯃꯪ, ꯆꯤꯡ ꯄꯥꯠ ꯇꯨꯔꯦꯜ ꯃꯈꯣꯡꯅ ꯂꯥꯟꯗꯨꯅ ꯑꯁꯨꯝ ꯂꯥꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯁꯒꯣꯜ ꯒꯥꯔꯤꯗ ꯆꯠꯄꯅꯤꯅ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯀꯣꯅꯨꯡꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯇꯣꯝꯕꯗꯤ ꯃꯈꯣꯡꯅ ꯎꯃꯪ ꯋꯥꯃꯪ ꯐꯥꯎꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯎꯃꯪ ꯃꯌꯥꯏꯃꯛꯇꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯅꯨꯄꯥ ꯑꯍꯨꯝ ꯈꯠꯅꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯃꯤꯑꯣꯏ ꯑꯃꯠꯇ ꯅꯠꯂꯝꯗꯦ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯍꯩꯕ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯄꯔꯞ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯂꯝꯃꯤ, ꯏꯄꯨ ꯑꯍꯨꯝ, ꯅꯈꯣꯏꯅ ꯈꯟꯅꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯍꯨꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯣꯏ ꯏꯁꯨ-ꯏꯕꯨꯡꯉꯣ, ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯤꯁꯤꯅꯦ, ꯈꯨꯃꯨꯛꯁꯤꯅꯦ, ꯑꯗꯨꯒ ꯇꯨꯄꯤꯁꯤꯅꯦ, ꯃꯁꯤꯒꯤ ꯑꯍꯨꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯀꯃꯥꯏꯅ ꯌꯦꯟꯅꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯅꯔꯝꯂꯤꯕꯅꯤ꯫ ꯑꯃꯅ ꯑꯃ ꯄꯥꯝꯃꯤ ꯍꯥꯏ, ꯑꯃꯅ ꯑꯃ ꯄꯥꯝꯃꯤ ꯍꯥꯏ꯫ ꯏꯁꯨ ꯏꯕꯨꯡꯉꯣꯅꯅꯦ ꯋꯥꯌꯦꯜ ꯑꯃꯨꯛꯇ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯇꯥꯔꯤꯕ ꯆꯩꯇꯦꯛ ꯑꯍꯨꯝ ꯈꯨꯟꯒꯠꯂꯒ ꯃꯍꯥꯛꯅ ꯃꯥꯏꯀꯩ ꯑꯍꯨꯝꯗ ꯐꯠ ꯐꯠ ꯂꯥꯎꯅ ꯂꯪꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯄꯨ ꯑꯍꯨꯝ, ꯆꯩꯇꯦꯛ ꯑꯍꯨꯝ ꯅꯁꯨꯅ ꯂꯪꯖꯈ꯭ꯔꯤꯕꯁꯦ, ꯃꯁꯤꯁꯦ ꯈꯨꯜꯂꯒ ꯏꯍꯥꯟ ꯍꯥꯟꯅ ꯂꯥꯛꯄꯗꯣ ꯃꯗꯨꯗꯅ ꯐꯤ ꯑꯁꯦ ꯄꯤꯖꯔꯒꯦ꯫ ꯑꯅꯤꯁꯨꯕꯗ ꯂꯥꯛꯄ ꯑꯗꯨꯅ ꯈꯨꯃꯨꯛꯁꯦ ꯄꯤꯖꯔꯒꯦ꯫ ꯑꯗꯨꯒ ꯏꯀꯣꯟ ꯀꯣꯟꯅ ꯂꯥꯛꯄ ꯑꯍꯨꯝꯁꯨꯕ ꯑꯗꯨꯗꯅ ꯑꯩꯅ ꯇꯨꯄꯤ ꯑꯁꯤ ꯄꯤꯖꯔꯒꯦ꯫ ꯃꯗꯨ ꯍꯦꯛ ꯍꯥꯏꯕ ꯂꯣꯏꯕꯒ ꯑꯍꯜ ꯑꯣꯏꯔꯕ ꯑꯍꯨꯝ ꯑꯗꯨ ꯃꯥꯏꯀꯩ ꯑꯍꯨꯝ ꯑꯗꯨꯗ ꯆꯩꯇꯦꯛꯁꯤꯡ ꯃꯥꯒꯤ ꯃꯥꯒꯤ ꯊꯣꯛꯄ ꯈꯨꯜꯂꯨꯅꯕ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯐꯤ, ꯇꯨꯄꯤ ꯑꯃꯗꯤ ꯈꯣꯡꯎꯞ ꯂꯩꯔꯤꯕ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯔꯤꯅꯣꯅꯦ ꯑꯍꯜ ꯑꯍꯨꯝ ꯑꯁꯤꯅ ꯄꯣꯠꯁꯛꯁꯤꯡ ꯑꯁꯤꯒꯤꯗꯃꯛꯇ ꯈꯟꯅꯔꯤꯕꯁꯤꯕꯣ? ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯤ ꯑꯗꯨꯒ ꯈꯣꯡꯎꯞ ꯑꯃꯗꯤ ꯇꯨꯄꯤ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨ ꯄꯥꯏꯔꯒ ꯐꯤ ꯑꯗꯨꯗ ꯐꯝꯊꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯊꯟꯇ ꯑꯁꯨꯝ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯍꯨꯝ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯄꯣꯠ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯁꯛꯇꯤ ꯆꯦꯟꯕ ꯄꯣꯠꯁꯛ ꯉꯥꯛꯇ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯅ ꯃꯍꯥꯛꯅ ꯈꯟꯖꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯇꯝꯅ ꯐꯤ ꯑꯗꯨꯅ ꯄꯥꯏꯈꯠꯂꯗꯨꯅ
ꯇꯣꯝꯕꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯒꯤ ꯈꯥꯎꯗ ꯉꯁꯥꯏꯒꯤ ꯈꯣꯡꯎꯞ ꯑꯗꯨꯒ ꯇꯨꯄꯤ ꯑꯗꯨꯒ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯂꯪꯖꯥ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨꯅ ꯇꯣꯝꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯣ ꯇꯥꯏꯕꯪ ꯃꯤ, ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨꯕ꯫ ꯑꯩꯒꯤ ꯄꯣꯛꯇ ꯉꯥꯏꯔꯤꯕ ꯏꯆꯥꯅꯨꯄꯥ ꯑꯃ ꯅꯨꯡ ꯑꯅꯤꯒꯤ ꯀꯥꯔꯛꯇ ꯇꯥꯁꯤꯟꯗꯨꯅ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯒ ꯑꯩꯅꯁꯨ ꯂꯧꯈꯠꯄꯗ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯒꯗꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯁꯦ ꯑꯃꯨꯛꯇ ꯄꯥꯡꯕꯤꯔꯝꯃꯨ." "ꯍꯣꯏ ꯍꯣꯏ, ꯑꯩ ꯄꯥꯡꯖꯔꯝꯒꯦ꯫ ꯃꯥꯏꯀꯩꯗꯨꯇꯪ ꯇꯥꯛꯄꯤꯌꯨ." ꯂꯪꯖꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯏꯇꯨꯡꯗ ꯄꯥꯏꯕꯤꯔꯛꯎ." ꯑꯁꯨꯝꯅ ꯂꯪꯖꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯇꯣꯝꯕꯁꯨ ꯐꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯄꯥꯏꯗꯨꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯗꯨꯅ, "ꯇꯨ, ꯑꯁꯤꯒꯤ ꯑꯍꯣꯕ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯏꯆꯥ ꯇꯥꯁꯤꯟꯈꯤꯕꯁꯦ, ꯑꯃꯨꯛꯇ ꯂꯧꯈꯠꯄꯤꯔꯝꯃꯨ." ꯃꯗꯨꯗꯒꯤ ꯇꯣꯝꯕ ꯑꯍꯣꯕ ꯑꯗꯨꯗ ꯃꯈꯨꯠ ꯊꯤꯡꯖꯤꯟꯗꯨꯅ ꯂꯪꯖꯥ ꯃꯆꯥ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯗꯅ ꯂꯧꯈꯠꯄꯤꯔꯝꯃꯤ꯫ ꯂꯪꯖꯥ ꯃꯃꯥ ꯑꯗꯨꯁꯨ ꯃꯆꯥꯕꯨ ꯎꯕ ꯐꯪꯖꯔꯕ ꯑꯗꯨꯗꯗꯤ ꯉꯝꯈꯩ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯪꯖꯥ ꯃꯃꯥ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯇꯥꯏꯕꯪ ꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ, ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ." ꯑꯁꯨꯝꯅ ꯂꯪꯖꯥ ꯑꯗꯨꯁꯨ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯐꯤ ꯑꯗꯨꯗ ꯇꯣꯡꯂꯒ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯑꯁꯨꯝ ꯄꯥꯏꯔꯒ ꯂꯥꯛꯄ ꯑꯗꯨꯗ, "ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ, ꯑꯩꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ" ꯍꯥꯏꯅ ꯈꯣꯟꯖꯦꯜ ꯑꯃꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯈꯥꯔꯣꯝꯗ ꯄꯥꯛꯊꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝꯅ ꯆꯥꯎꯔꯕ ꯉꯥ ꯑꯃ ꯂꯥꯡꯗ ꯊꯨꯔꯒ ꯂꯩꯔꯝꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯄꯥꯏꯊꯔꯛꯂꯒ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯗꯅ ꯂꯩꯔꯤꯕ ꯉꯥ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯥ ꯑꯗꯨꯒꯤ ꯊꯋꯥꯏ ꯀꯟꯕꯤꯕ ꯑꯗꯨꯗ ꯉꯥ ꯑꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯗꯨꯅ ꯇꯣꯝꯕꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯒꯤ ꯊꯋꯥꯏꯕꯨ ꯀꯟꯕꯤꯕꯒꯤꯗꯃꯛ ꯊꯧꯖꯥꯜ ꯍꯩꯔꯕ ꯅꯍꯥꯛꯄꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯕꯨ ꯃꯊꯧ ꯇꯥꯔꯛꯂꯕꯗꯤ ꯑꯩꯕꯨ ꯅꯤꯡꯁꯤꯡꯕꯤꯔꯛꯎ, ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯆꯒꯦ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯂꯗꯨꯅ ꯉꯥ ꯑꯗꯨꯅ ꯏꯔꯣꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯁꯨ ꯑꯁꯨꯝ ꯄꯥꯏꯗꯨꯅ ꯂꯥꯛꯄꯅ ꯂꯦꯝꯕꯤ ꯁꯅꯥꯍꯣꯏꯒꯤ ꯀꯣꯅꯨꯡꯂꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯂꯝ ꯑꯗꯨꯒꯤ ꯑꯆꯧꯕ ꯀꯩꯊꯦꯜ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯣꯠꯆꯩꯁꯤꯡ ꯌꯣꯜꯂꯝꯃꯤ꯫ ꯄꯣꯠꯆꯩꯁꯤꯡ ꯌꯣꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯐꯤꯔꯣꯜ ꯐꯖ ꯐꯖꯕ ꯌꯣꯟꯕ ꯅꯨꯄꯥ ꯑꯃ ꯇꯣꯝꯕꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯨꯡꯉꯣ, ꯃꯁꯤꯒꯤ ꯐꯤꯁꯦ ꯌꯥꯝꯅ ꯐꯖꯕꯅꯤ, ꯁꯦ ꯅꯪ ꯂꯩꯖꯔꯣ." ꯃꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯗ ꯐꯤ ꯑꯗꯨꯕꯨ ꯁꯠ ꯂꯥꯎꯅ ꯏꯟꯁꯤꯟꯕꯤꯔꯝꯃꯤ꯫ "ꯑꯗꯣ ꯑꯩꯗꯤ ꯁꯦꯜꯁꯨ ꯑꯃꯠꯇ ꯌꯥꯎꯔꯛꯇꯦ, ꯑꯗꯣ ꯑꯩꯒꯤ ꯇꯨꯄꯤꯁꯤꯒ ꯍꯦꯛꯇ ꯑꯣꯟꯅꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯄꯤ ꯑꯗꯨꯕꯨ ꯐꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗ ꯇꯛ ꯂꯥꯎꯅ ꯎꯞꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ "ꯅꯪꯕꯨꯗꯤ ꯑꯩꯅ ꯍꯦꯟꯅ ꯃꯊꯧ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯄꯤ ꯑꯗꯨ ꯁꯠ ꯂꯧꯊꯣꯛꯂꯒ ꯃꯉꯣꯟꯗ ꯑꯣꯏꯅ ꯎꯞꯁꯤꯟꯗꯨꯅ ꯁꯠ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯐꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤꯗꯨꯅ ꯃꯌꯥ ꯀꯥꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕꯅ ꯈꯜꯂꯝꯃꯤ, "ꯍꯩꯁ, ꯑꯩꯒꯤ ꯁꯤꯒꯤ ꯁꯛꯇꯝꯁꯤꯗ ꯊꯤꯔꯕꯗꯤ ꯃꯖꯥꯏꯕꯨꯡꯉꯣꯅ ꯁꯣꯏꯗꯅ ꯈꯪꯈꯤꯕ ꯇꯥꯔꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯁꯛꯂꯣꯠꯇꯕ ꯌꯥꯗꯦ." ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯃꯉꯣꯟꯗ ꯏꯜꯂꯛꯈꯤꯕ ꯐꯤ ꯑꯗꯨ ꯀꯣꯌꯦꯠ ꯌꯦꯠꯁꯤꯟꯗꯨꯅ ꯑꯇꯣꯞꯄ ꯃꯤ ꯁꯥꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤꯁꯅꯥꯒꯤ ꯆꯥꯡꯌꯦꯡ ꯑꯗꯨ ꯀꯔꯝ ꯇꯧꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯤꯁꯅꯥꯒꯤ ꯀꯥꯗ ꯍꯦꯛ ꯌꯧꯕꯒ, "ꯂꯦꯝꯕꯤꯁꯅꯥ ꯃꯖꯥꯏꯕꯦꯝꯃ, ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯖꯔꯒꯦ." "ꯃꯖꯥꯏ ꯏꯕꯨꯡꯉꯣ, ꯃꯖꯥꯏ ꯏꯕꯨꯡꯉꯣꯁꯨ ꯈꯪꯕꯤꯔꯝꯒꯅꯤ, ꯑꯩꯒꯤꯗꯤ ꯆꯥꯡꯌꯦꯡ ꯑꯃ ꯂꯩꯖꯩ꯫ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯅ ꯃꯥꯏ ꯄꯥꯛꯄꯤꯔꯒꯗꯤ ꯃꯖꯥꯏ ꯏꯕꯨꯡꯉꯣꯒ ꯑꯩꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯕꯗꯣ ꯌꯥꯖꯒꯦ꯫ ꯆꯥꯡꯌꯦꯡꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯍꯥꯏꯖꯔꯛꯈꯤꯒꯦ, ꯃꯨꯟꯅ ꯇꯥꯕꯤꯌꯨꯀꯣ ꯃꯖꯥꯏ ꯏꯕꯨꯡꯉꯣ." "ꯍꯣꯏ ꯃꯖꯥꯏꯕꯦꯝꯃ, ꯇꯥꯖꯒꯦ, ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ." "ꯌꯥꯝꯅ ꯆꯥꯎꯕ ꯆꯥꯡꯌꯦꯡꯗꯤ ꯅꯠꯇꯦ ꯃꯖꯥꯏ ꯏꯕꯨꯡꯉꯣ,
ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯅꯣꯡꯃ ꯈꯛꯇꯪ ꯑꯩꯅ ꯈꯪꯗꯕ ꯃꯐꯝ ꯑꯃꯗ ꯂꯣꯠꯄꯤꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯁꯦ ꯑꯩꯅ ꯐꯣꯡꯕ ꯉꯝꯂꯒꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣꯁꯦ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯋꯥꯐꯝꯗꯨ ꯇꯥꯕꯗ ꯃꯖꯥ ꯏꯕꯨꯡꯉꯣꯗꯨ ꯇꯨ ꯈ꯭ꯌꯥꯎ ꯂꯥꯎꯅ ꯆꯣꯡꯂꯝꯃꯤ꯫ ꯑꯁ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ, ꯑꯩꯗꯤ ꯑꯔꯦꯝꯕꯒꯤ ꯂꯥꯛꯆꯔꯝꯕ ꯍꯥꯏꯕꯗꯨꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯍꯥꯛ ꯍꯜꯂꯛꯂꯒ ꯃꯥꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯃꯊꯛꯇ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯑꯗꯨꯗ ꯇꯣꯝꯕ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯁꯛꯇꯝ ꯁꯥꯔꯗꯨꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯤꯔꯝꯃꯤꯗ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯖꯒꯦ꯫ ꯑꯩꯁꯦ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯃꯤꯅꯤ, ꯑꯇꯣꯞꯄ ꯂꯝꯗꯒꯤ ꯂꯥꯛꯆꯕꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯕꯗꯨꯕꯨ ꯃꯗꯨ ꯎꯕꯗ ꯑꯩꯗꯤ ꯀꯌꯥ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯧꯖꯧꯒꯦ? ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯁ, ꯂꯦꯝꯕꯤ ꯁꯅꯥ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝꯅ ꯁꯤꯡꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯑꯣꯏꯔꯝꯂꯦ꯫ ꯍꯌꯦꯡꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣ, ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯔꯤ ꯋꯥꯕꯨ ꯍꯥꯏꯔꯛꯄꯒꯤꯅꯦ? ꯑꯩꯁꯦ ꯃꯥꯅ ꯎꯕ ꯉꯝꯗꯕ ꯃꯐꯝ ꯑꯃꯗ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯣꯠꯀꯗꯕꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯃꯍꯥꯛꯅ ꯐꯣꯡꯕ ꯉꯝꯂꯕꯗꯤ ꯑꯩꯁꯦ ꯃꯍꯥꯛꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯆꯥꯡꯌꯦꯡ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯒꯅ ꯃꯖꯥ ꯏꯕꯦꯝꯃꯒ ꯁꯣꯏꯗꯅ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯔꯛꯏ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯇꯣꯝꯕꯅ ꯉꯁꯥꯏ ꯃꯥꯅ ꯃꯇꯦꯡ ꯄꯥꯡꯕꯤꯈꯤꯕ ꯑꯆꯧꯕ ꯂꯪꯖꯥ ꯑꯗꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯂꯪꯖꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯂꯪꯖꯥ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯪꯖꯥ, ꯅꯍꯥꯛꯅ ꯑꯩꯒꯤ ꯏꯇꯥꯎꯁꯦ ꯀꯅꯥꯅꯁꯨ ꯊꯤꯕ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯉꯁꯤ ꯅꯨꯃꯤꯠꯁꯤꯃ ꯂꯣꯠꯇꯨꯅ ꯊꯝꯕꯤꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨ ꯂꯪꯖꯥ ꯑꯗꯨꯒꯤ ꯃꯅꯪꯒꯟꯗ ꯇꯣꯡꯍꯟꯗꯨꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯁꯤ ꯑꯣꯏꯔꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯀꯔꯤꯁꯨ ꯈꯪꯕ ꯉꯝꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯈꯜꯂꯝꯃꯤ꯫ ꯍꯩꯁ, ꯑꯗꯨ ꯃꯍꯥꯛꯅ ꯃꯇꯧ ꯀꯝꯗꯧꯅ ꯈꯪꯕ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯦꯡꯊꯣꯛꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯁ, ꯑꯩꯒꯤ ꯈꯣꯡꯁꯦ ꯌꯥꯝꯅ ꯃꯣꯠꯂꯦꯗ, ꯈꯣꯡꯎꯞꯁꯦ ꯑꯃꯨꯛꯇ ꯇꯣꯡꯁꯤꯟꯈꯤꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯥꯎꯗ ꯌꯥꯎꯔꯤꯕ ꯈꯣꯡꯎꯞ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯦꯛ ꯇꯣꯡꯁꯤꯟꯕꯒ ꯃꯁꯥ ꯃꯊꯟꯇ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯇꯣꯝꯕꯅ ꯃꯥꯡꯕ ꯉꯝꯕꯒꯤ ꯇꯨꯄꯤ ꯑꯗꯨ ꯎꯞꯁꯤꯟꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯃꯗ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯂꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯊꯧꯔꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯈꯜꯂꯝꯃꯤ꯫ ꯍꯩꯁ, ꯁꯤꯗꯤ ꯌꯥꯔꯔꯣꯏ, ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ꯫ ꯀꯝꯗꯧꯅꯤ ꯁꯤꯗꯤ? ꯑꯁꯤ ꯈꯟꯗꯨꯅ ꯍꯟꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯦꯝꯕꯤ ꯁꯅꯥꯅ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯡꯗ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯇꯣꯝꯕꯅ ꯑꯃꯨꯛ ꯂꯪꯖꯥ ꯑꯗꯨꯕꯨ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯖꯥ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯊꯝꯕꯤꯔꯝꯃꯤ꯫ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯑꯩꯅ ꯅꯍꯥꯛꯀꯤ ꯅꯇꯥꯎꯁꯦ ꯂꯣꯠꯄ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯗꯨꯅ ꯂꯪꯖꯥ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯇꯣꯝꯕꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯈꯤꯕ ꯉꯥ ꯑꯗꯨꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯉꯥ ꯑꯗꯨꯅ ꯃꯖꯥ ꯏꯕꯨꯡꯉꯣꯕꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯁꯣꯔ ꯍꯣꯟꯕ ꯉꯝꯅꯅꯕ ꯂꯩꯋꯥ ꯑꯃ ꯀꯥꯝꯁꯤꯟꯗꯨꯅ ꯃꯗꯨꯗꯒꯤ ꯉꯥ ꯑꯃꯗꯤ ꯃꯖꯥ ꯏꯕꯨꯡꯉꯣ ꯃꯈꯣꯏ ꯑꯅꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯂꯣꯠꯄ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯇꯣꯝꯕ ꯉꯁꯥꯏꯒꯤ ꯇꯨꯄꯤ ꯑꯃꯗꯤ ꯈꯣꯡꯎꯞ ꯎꯞꯁꯤꯟꯗꯨꯅ ꯂꯦꯝꯕꯤ ꯁꯅꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯖꯥ ꯏꯕꯨꯡꯉꯣꯅ ꯂꯣꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯤꯕ ꯄꯨꯝꯕ ꯂꯦꯝꯕꯤ ꯁꯅꯥꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯂꯣꯏꯅ ꯎꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯅ ꯃꯕꯨꯛꯅꯤꯡꯗ ꯈꯟꯖꯔꯝꯃꯤ꯫ ꯑꯁ, ꯌꯥꯔꯔꯣꯏꯗ ꯁꯤ ꯑꯣꯏꯔꯗꯤ꯫ ꯑꯁꯤ ꯈꯟꯅ ꯍꯟꯗꯨꯅ ꯆꯠꯈꯤꯕꯗ ꯂꯦꯝꯕꯤ ꯁꯅꯥꯅ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯝꯃꯤ, ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯕꯗꯤ ꯎꯔꯝꯗꯦ꯫ ꯇꯣꯝꯕꯅ ꯉꯥ ꯑꯗꯨꯕꯨ ꯑꯃꯨꯛ ꯀꯧꯔꯝꯃꯤ꯫ ꯍꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ, ꯅꯍꯥꯛꯀꯤ ꯅꯇꯥꯎꯁꯦ ꯑꯩꯅ ꯂꯣꯠꯄ ꯉꯝꯗ꯭ꯔꯦ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥ ꯑꯗꯨ ꯑꯃꯨꯛ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯔꯝꯃꯤ꯫
ꯃꯗꯨꯗꯒꯤꯗꯤ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁ ꯀꯝꯗꯧꯅꯤ ꯇꯧꯔꯤꯕꯁꯤꯗꯤ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯒꯗꯧꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯈꯟꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯇꯣꯝꯕꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯣ ꯑꯩꯁꯦ ꯉꯁꯥꯏꯗꯒꯤ ꯈꯜꯂꯨꯗ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯐꯔꯦ ꯌꯦꯡꯉꯨꯁꯦ ꯑꯩꯒꯤ ꯇꯨꯄꯤꯁꯦ ꯃꯖꯥꯏꯕꯨꯡꯉꯣꯗ ꯍꯦꯛꯇ ꯎꯞꯁꯤꯟꯕꯤꯔꯒꯦꯁꯦ ꯇꯨꯄꯤ ꯑꯗꯨ ꯇꯣꯝꯕꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯍꯦꯛ ꯎꯞꯁꯤꯟꯕꯒ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨ ꯇ꯭ꯔꯦꯡ ꯂꯥꯎꯅ ꯃꯥꯡꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯦꯝꯕꯤꯁꯅꯥꯅ ꯁꯣꯝꯗ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝ ꯑꯗꯨꯗ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨ ꯎꯕ ꯐꯪꯂꯝꯗꯦ ꯏꯁꯤꯡꯗ ꯀꯪꯐꯥꯜꯗ ꯑꯇꯤꯌꯥꯗ ꯃꯐꯝ ꯀꯌꯥ ꯁꯤꯟ ꯊꯨꯡꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨ ꯎꯕ ꯀꯔꯤꯃꯠꯇ ꯐꯪꯂꯝꯗꯦ ꯑꯁꯨꯝꯅ ꯇꯞꯅ ꯇꯞꯅ ꯅꯣꯡꯁꯨ ꯉꯥꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯧ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯆꯥꯡꯌꯦꯡ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯅꯣꯡꯉꯥꯟꯊꯣꯔꯛꯄ ꯑꯗꯨꯗꯗꯤ ꯃꯖꯥꯏꯕꯦꯝꯃ ꯂꯦꯝꯕꯤꯁꯅꯥꯗꯨ ꯁꯥꯎꯅꯤꯡꯃꯟꯈ꯭ꯔꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨ ꯊꯨꯒꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯃꯩꯔꯥ ꯊꯥꯅꯅꯕ ꯄꯣꯠꯁꯛ ꯑꯗꯨꯅ ꯂꯪꯂꯛꯄ ꯑꯗꯨꯗꯗꯤ ꯃꯤꯡꯁꯦꯜꯗ ꯄꯥꯟꯒꯗꯕ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩꯗ ꯂꯦꯞꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯂꯦꯝꯕꯤꯁꯅꯥ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯤꯇ꯭ꯔꯪꯒꯤ ꯇꯨꯄꯤ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯂꯦꯝꯕꯤꯁꯅꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯖꯥꯏꯕꯦꯝꯃ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯆꯥꯡꯌꯦꯡꯁꯤ ꯃꯥꯏ ꯄꯥꯛꯂꯦꯗꯣ ꯑꯗꯨꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯕ ꯇꯥꯔꯦꯗꯣ ꯑꯁꯨꯝꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯃꯖꯥꯏꯕꯨꯡꯉꯣ ꯑꯗꯨꯒ ꯃꯖꯥꯏꯕꯦꯝꯃ ꯑꯗꯨꯒ ꯌꯥꯝꯅ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯇꯣꯝꯕꯅ ꯃꯖꯥꯏꯕꯨꯡꯉꯣꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯏꯊꯧ ꯄꯥꯡꯊꯣꯛꯄ ꯂꯣꯏꯔꯕꯅꯤ나 ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯨꯄꯤ ꯑꯗꯨꯕꯨ ꯃꯖꯥꯏꯕꯨꯡꯉꯣꯗꯒꯤ ꯇꯥꯞ ꯂꯧꯗꯨꯅ ꯎꯞꯁꯤꯟꯗꯨꯅ ꯃꯥꯡꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯈꯥꯝꯕ ꯀꯔꯤꯁꯨ ꯉꯝꯍꯧꯔꯝꯗꯦ ꯑꯁꯨꯝꯅ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ ꯃꯔꯩꯕꯥꯛꯇ ꯍꯜꯂꯛꯄ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯑꯗꯨꯗ ꯇꯣꯝꯕꯅ ꯃꯤꯇ꯭ꯔꯪꯒꯤ ꯐꯤꯒꯤ ꯃꯇꯦꯡ ꯑꯗꯨꯅ ꯄꯥꯏꯗꯨꯅ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯉꯁꯥꯏ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯊꯦꯡꯅꯔꯛꯈꯤꯕ ꯎꯃꯪ ꯑꯗꯨꯗ ꯌꯧꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯍꯜ ꯑꯃ ꯆꯩꯇꯦꯛ ꯄꯥꯏꯔꯒ ꯂꯥꯛꯂꯝꯃꯤ इहान हाना लाकपा अहल अदुदा मित्रंगी फी अदु पिरम्मी अदुग इकान कानादना तुंगदा मांगददा अनि सुबा अमदि अहुम सुबा अदुदा खोंगुक्का तुपीगदु पिरमलगा तोंबसु कैसुम संग अदुदा लाकलम्मी मजाइबेमा नहाकनने नहाकि नबुंग मजाइबुंगोदो यौरक्त्रिङैसिदा अइबु कैसुम संगदा अमुक थम्बिरो मदुदगिदि मजाइबुंगोसु कोनुंगदे यौरक्तुना महाकी मफमदा थोखिबा वारी पुंबा अदु तोंबदा तमनिंखदुना कैसुम संगदा लेहौबा तोंबगी मनाक्ता चंगलक्लम्मी मजाइबुंगोना कैसुम संगदा हेक चंगलक्पा मतमददि मचानुपीदु फमलगा लैरंबा अदु थेंगनरमी इबेमा करिगिनो नंगना मफम असिदा फमलगा लैरमलिबसिबु मदु हेक हायरकपगा तोंबा ngasai mamang thakta मजाइबुंगोबु मतेंग पांगबिखिबा मित्रंग हैबा नुपा अदुगी sakpham adu saraga leithoraptuna hairaklammi ainine mitrang haiba nupa do matam aduda ningthau macha nupa adudi kham thengna ngakpa phaurammi asumna tombana majaibungogi yamna chauraba mateng pangbire haiduna mahakna machanupi adu tombada thajaduna chaungna luhongbirami adu tomba aigi ichanupi se nangonda thajare adu हौजिक फाउबा नंगी मंगदुबु आइंगोंदा हाइदोक्लारोइद्रा मजाइबुंगो ngaraangdagiना ngasi फाउबदा थोक्लिबा थौदोक मयामसे मसी आइगी मंगदुनि असुमना तोंबना महाकी मंग अदु ताइबंगदा मंफाउनरक्तुना निंगथौगी मचानुपी अदु महांगना लौदुना यामना नुंगाई याइफना पानखिरमी हौजिक लौबिरसी फुंगावारी साबकोक्लबी राजकुमारी थाइना ममांगैदा लेबाक अमदा निंगथौ अमा पालमी हाइरिबा निंगथौ असि यामना कन्ना नारकलमी महांगना थेबा अमबु हातुना थेबा अदुगी मही थकपा पामलमी महाक्ति नादुना लैबनिना महाकी अमत पोक्चबा राजकुमार अदुना थेबा अदुबु थीबु ओइना उमंग अमदा लाकलमी असुमना असुम लाकपदा
ꯊꯦꯕ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯡꯗ ꯁꯝꯂꯒ ꯆꯠꯈꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯁꯨ ꯊꯦꯕ ꯑꯗꯨꯕꯨ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯊꯦꯕ ꯑꯗꯨꯁꯨ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨ ꯐꯥꯎꯕ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯊꯦꯕ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯂꯩꯕ ꯍꯥꯏꯐꯦꯠꯅ ꯂꯥꯎꯕ ꯂꯩꯈꯨꯟ ꯑꯃꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯊꯦꯕ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯑꯁꯨꯝ ꯇꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯂꯩꯈꯨꯜ ꯑꯗꯨꯗ ꯆꯪꯂꯨꯕꯗꯗꯤ ꯑꯆꯧꯕ ꯁꯨꯔꯨꯡ ꯑꯃꯗ ꯇꯥꯔꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯍꯦꯛ ꯂꯣꯏꯔꯝꯗꯥꯏꯗ ꯑꯆꯧꯕ ꯍꯤꯡꯆꯥꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗꯤ ꯑꯗꯨꯛ ꯆꯥꯎꯕ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯄꯨꯟꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨ ꯎꯕꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯂꯥꯎꯕꯗ ꯁꯨꯔꯨꯡ ꯃꯅꯨꯡ ꯑꯗꯨ ꯌꯥꯝꯅ ꯍꯧꯅ ꯅꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯍꯦꯟꯅ ꯍꯦꯟꯅ ꯅꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯂꯥꯎꯔꯛꯂꯝꯃꯤ, "ꯍꯦ ꯅꯨꯄꯥ ꯃꯆꯥ, ꯅꯪꯅ ꯑꯩꯒꯤ ꯊꯦꯕꯕꯨ ꯐꯥꯒꯦ ꯍꯣꯠꯅꯔꯨꯕꯗꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯪ ꯑꯣꯏꯅ ꯐꯥꯔꯦꯗꯣ!" ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯐꯥꯔꯝꯃꯤ, ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯑꯆꯧꯕ ꯎꯄꯨ ꯑꯃꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯈꯨꯝꯗꯨ ꯈꯨꯝꯖꯤꯟꯗꯨꯅ ꯁꯣ ꯂꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯗ ꯌꯥꯎꯕ ꯑꯄꯤꯛꯄ ꯃꯈꯨꯜ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯁꯣꯔ ꯍꯣꯟꯕ ꯉꯝꯖꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯈꯜꯂꯝꯃꯤ, "ꯑꯣ, ꯑꯩ ꯎꯄꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ"꯫ ꯑꯁꯨꯝꯅ ꯄꯨꯡ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯇꯨꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯥꯗꯨꯅ ꯂꯩꯍꯧꯕ ꯃꯄꯥꯅꯤꯡꯊꯧꯒꯤ ꯃꯔꯝꯗ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯇꯧ ꯀꯔꯝꯅ ꯎꯄꯨ ꯑꯁꯤꯗꯒꯤꯁꯨ ꯅꯥꯟꯊꯣꯛꯀꯗꯒꯦ ꯍꯥꯏꯅꯁꯨ ꯋꯥꯈꯜ ꯇꯧꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯎꯄꯨ ꯑꯗꯨꯒꯤ ꯁꯣ ꯍꯥꯡꯗꯣꯔꯛꯄꯒꯤ ꯃꯈꯣꯜ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯎꯄꯨ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯤꯠꯃꯥꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯔꯕꯤ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯁꯨ ꯎꯈꯤꯗ꯭ꯔꯤ꯫ ꯃꯍꯥꯛ ꯏꯉꯛ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯍꯥꯛ ꯑꯁꯦ ꯅꯍꯥꯛꯅ ꯇꯥꯟꯅꯔꯛꯈꯤꯕ ꯊꯦꯕ ꯑꯗꯨꯅꯤ꯫ ꯑꯩꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯍꯥꯛ ꯁꯥꯞ ꯑꯃꯒꯤ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯊꯦꯕ ꯑꯃ ꯑꯣꯏ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯅ ꯑꯩ ꯑꯃꯨꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯣꯏ꯫ ꯅꯍꯥꯛꯅ ꯑꯩꯕꯨ ꯇꯥꯟꯅꯔꯛꯄꯅ ꯅꯍꯥꯛꯁꯨ ꯑꯋꯥꯐꯝꯗ ꯇꯥꯔꯦꯗꯣ꯫ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯑꯩ ꯅꯍꯥꯛꯄꯨ ꯁꯨꯔꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯅꯕ ꯂꯝꯕꯤ ꯑꯗꯣ ꯁꯣꯏꯗꯅ ꯁꯤꯟꯒꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯍꯥꯛꯇꯤ ꯅꯁꯛ ꯅꯇꯧ ꯌꯥꯝꯅ ꯐꯖꯩ꯫ ꯑꯩꯗꯤ ꯅꯍꯥꯛꯄꯨ ꯎꯔꯨꯕꯗꯒꯤ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯕ ꯉꯝꯒꯅꯤ"꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯕꯨ ꯑꯩꯗꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗꯗꯤ ꯊꯦꯕ ꯑꯣꯟꯗꯨꯅ ꯂꯩꯒꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯗꯨꯝ ꯑꯣꯏꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯃꯇꯝ ꯑꯃ ꯍꯦꯛꯇꯗ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯏ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯁꯥ ꯇꯥꯟꯕ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯅꯍꯥꯛ ꯈꯛꯇꯅ ꯃꯍꯥꯛꯀꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯃꯄꯨꯡ ꯐꯥꯔꯣꯏ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯁꯥ ꯑꯃꯃꯨꯛ ꯊꯤꯕ ꯆꯠꯈ꯭ꯔꯤꯕꯅꯤ꯫ ꯄꯪꯒꯅꯨ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯗꯨꯅ ꯅꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ꯫ ꯁꯨꯔꯨꯡ ꯑꯁꯤꯒꯤ ꯂꯝꯕꯤ ꯊꯣꯛꯐꯝ ꯑꯗꯣ ꯑꯩꯅ ꯇꯥꯛꯀꯅꯤ꯫ ꯅꯌꯨꯝꯗ ꯊꯨꯅ ꯍꯜꯂꯛꯎꯔꯣ"꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯊꯧꯖꯥꯜ ꯋꯥꯍꯩ ꯑꯗꯨꯗ ꯌꯥꯝꯅ ꯊꯥꯒꯠꯆꯔꯝꯃꯤ꯫ ꯃꯍꯥꯛ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯄꯤꯔꯤꯕ ꯄꯥꯎꯇꯥꯛ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯀꯥꯏꯅ ꯌꯥꯊꯪ ꯄꯤꯔꯝꯂꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅꯤꯡꯊꯧ ꯑꯗꯨ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯣꯅꯨꯡ ꯑꯗꯨ ꯃꯤꯀꯞ ꯃꯤꯔꯥꯎ ꯈꯣꯜꯇꯅ ꯄꯨꯡꯊꯟ ꯊꯜꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯋꯥꯏ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯀꯣꯅꯨꯡ ꯃꯅꯨꯡꯗꯨꯗ ꯂꯩꯁꯤꯟꯕ ꯉꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯒꯤ ꯂꯩꯔꯣꯜ ꯆꯟꯕ ꯂꯣꯏꯔꯗꯨꯅ ꯀꯣꯅꯨꯡ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯨꯔꯦꯜ ꯑꯃꯗ ꯊꯦꯡꯅꯕ ꯂꯥꯏꯔꯕ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯒ ꯃꯥꯒꯤ ꯃꯐꯤ ꯃꯔꯣꯜꯁꯤꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛ ꯑꯁꯤ ꯃꯌꯥꯝꯗ ꯔꯥꯖꯀꯨꯃꯥꯔꯅꯤ ꯍꯥꯏꯕꯁꯤ ꯈꯪꯍꯟꯕ ꯄꯥꯝꯂꯝꯗꯦ꯫
ꯑꯁꯨꯝꯅ ꯃꯍꯥꯛ ꯂꯥꯏꯔꯕ ꯉꯥ ꯐꯥꯕ ꯃꯤ ꯁꯥꯗꯨꯅ ꯃꯍꯥꯛ ꯂꯩꯕꯥꯛ ꯑꯃꯗꯒꯤ ꯂꯩꯕꯥꯛ ꯑꯃꯗ ꯀꯣꯏꯆꯠ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯥꯛ ꯂꯥꯝꯂꯛꯂꯕ ꯃꯇꯝꯗꯅ ꯉꯥ ꯐꯥꯗꯨꯅ ꯆꯥꯔꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯂꯤꯕ ꯂꯥꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯄ ꯂꯥꯡ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯂꯥꯡ ꯑꯗꯨ ꯑꯆꯧꯕ ꯉꯥ ꯑꯃꯅ ꯐꯥꯎꯕ ꯊꯥꯗꯠꯄ ꯀꯔꯤꯁꯨ ꯉꯝꯂꯝꯗꯦ꯫ ꯂꯥꯡ ꯑꯗꯨꯗꯤ ꯏꯁꯣꯔꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕ ꯂꯥꯡꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯟꯖꯔꯝꯃꯤ꯫ ꯑꯉꯛꯄ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯣꯡꯃꯗꯤ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯕ ꯁꯍꯔ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯁꯍꯔ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯈꯨꯗꯤꯡꯒꯤ ꯀꯣꯅꯨꯡꯒꯤ ꯁꯒꯣꯜ ꯂꯥꯟꯃꯤ ꯂꯥꯛꯇꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯨꯡꯗ ꯊꯦꯡꯅꯔꯛꯈꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯁꯥ ꯃꯊꯟꯇ ꯍꯥꯏꯖꯔꯝꯃꯤ, ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤ ꯑꯩꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ ꯊꯦꯡꯅꯔꯛꯈꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯒꯤ ꯀꯔꯤꯁꯨ ꯍꯦꯜꯂꯝꯂꯣꯏꯗ꯫ ꯐꯔꯦ, ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯒꯤ ꯃꯁꯛꯇꯣ ꯑꯃꯨꯛꯇ ꯌꯦꯡꯗꯨꯅ ꯃꯁꯛ ꯀꯌꯥꯝ ꯐꯖꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯗꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯃꯁꯛꯇꯨ ꯌꯦꯡꯂꯨꯅꯕꯒꯤꯗꯃꯛꯇ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯗꯣꯂꯥꯟ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯅꯥꯇꯣꯟ ꯑꯗꯨ ꯈꯖꯤꯛꯇꯪꯗꯤ ꯄꯤꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯤ ꯁꯨꯔꯨꯡꯗ ꯂꯩꯍꯧꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯗꯤ ꯆꯥꯡꯗꯝꯅꯕ ꯀꯔꯤꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯠꯇꯦ꯫ ꯃꯉꯣꯟꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯑꯩꯅ ꯈꯪꯉꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯗꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯀꯤ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯍꯥꯛꯄꯨ ꯐꯥꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯍꯥꯛꯂ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯍꯥꯏꯔꯤꯕ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯣ? ꯅꯪꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯅ ꯍꯥꯏꯕ ꯑꯩ ꯇꯥꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯅꯪ ꯉꯁꯥꯏꯅ ꯅꯊ꯭ꯋꯥꯏ ꯑꯗꯣ ꯃꯥꯡꯂꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨ ꯆꯨꯝꯃꯤ ꯇꯥꯛꯆꯅꯕ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪꯗꯤ ꯄꯤꯕꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯍꯥꯛ ꯁꯣꯏꯗꯅ ꯑꯉꯥꯡ ꯑꯣꯜꯍꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ 2ꯒꯤ ꯃꯇꯝ ꯄꯤꯕꯤꯔꯕꯗꯤ ꯑꯗꯨꯒ ꯍꯞꯇꯥ 2ꯒꯤ ꯃꯇꯝ ꯂꯩꯔꯒ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯅꯨꯃꯤꯗꯥꯡꯗ ꯁꯤꯟꯕꯤꯔꯕꯗꯤ ꯑꯩꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯅꯤ꯫ ꯉꯥ ꯐꯥꯕꯒꯤ ꯁꯛꯇꯝ ꯂꯧꯔꯤꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅꯕꯨ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯕꯨ ꯈꯪꯅꯔꯝꯒꯗꯧꯅꯣ ꯍꯥꯏꯅ ꯅꯤꯡꯊꯧ ꯑꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯉꯥ ꯐꯥꯕ ꯅꯨꯄꯥꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯌꯥꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯄꯥꯒꯤ ꯅꯥꯕ ꯐꯅꯅꯕ ꯊꯦꯕ ꯊꯤꯕ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯎꯃꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯃꯥꯡꯗ ꯊꯦꯕ ꯑꯗꯨꯅ ꯁꯝꯂꯒ ꯆꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯎꯃꯪ ꯑꯗꯨ ꯏꯁꯤꯡ ꯌꯥꯝꯅ ꯀꯟꯅ ꯆꯥꯎꯈꯤꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯀꯌꯥ ꯑꯃꯁꯨ ꯐꯪꯂꯝꯃꯤ꯫ ꯏꯁꯤꯡ ꯆꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯗꯨ ꯂꯣꯏꯅ ꯐꯨꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝꯅꯤ ꯈꯟꯕ ꯖꯒꯥ ꯑꯗꯨꯗ ꯂꯩꯕꯥꯛꯇꯨ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯐꯪꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯑꯅꯧ ꯑꯅꯧꯕ ꯃꯐꯝꯁꯤꯡ ꯇꯧꯊꯣꯛꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯁꯨꯔꯨꯡ ꯑꯗꯨꯒꯤ ꯆꯪꯐꯝ ꯑꯗꯨ ꯑꯆꯧꯕ ꯊꯣꯡꯖꯥꯎ ꯑꯃꯅ ꯊꯤꯡꯖꯤꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ꯫
thongdu yamna kanna thinglammi maram aduna Rajkumar aduna thongjau adu mahaki angamba thaunana yamna kanna thilammi yamna thunamak thong adu ahal oirabi nupi amana hangdoraklami aduga Rajkumar aduda hairaklammi aihak Rajkumari asigi mamani aina khanbada nahak asi aigi ichanupi asibu magi awabadagi kanbigadaba Rajkumar adu mali maduda Rajkumar aduna hairaklammi hoi aihak asi adomna hairiba Rajkumar aduni aibu kanbirakhibi Rajkumari adubu kari khudong thiba takhrabage aina nga phaba migi phijol selabasu sakhangbiramlibasi yamna ngaki ahal oirabi nupi aduna hairaklammi Rajkumari na nahakti mittagi momon noi haina aingonda taki aidi nahaki phijol aduda yengdi aidi nahaki mitta yengi nahaki maithongda awabagi mami tajarabasu nahaki mit adudi momon noi lao changlao surung manung sida kari thokibagi haibado amata chithadana loina hairage Rajkumar aduna surung manung aduda hek changlakpaga ahal oirabi nupi aduna surungi thong adu kanna thingjilammi aduga asumna hairaki nahakna surung asidagi hek nanthokduna chatkibaga hingchaba aduna halaklaga nahakpu leiramdaba thadokhiba adugidamakta Rajkumari aduda yamna saurammi mahakna yamna sauraduna Rajkumari adubu nahakna leiramba upu aduda hapchilammi Rajkumari aduna nahakpu hek thadokhibaga upu adugi so adu mahakna lapna langthokhrabani hingchaba aduna so adubu yamna kanna thirambani adubu mahak thiba phanglamde madudagidi mahak hanadagi hena saugalaklammi numit chupa ama Rajkumari aduna theba onduna upu manungda yauduna leiringaida mahakna upu mathaktuda phamduna leirammi aduga numidangi matamdana Rajkumari aduna miyoiba oiba matamda mahakna surung adugi jangpham aduda achauba ising ichau ama thokhalamduna mahak mafam masidagi amuk chatki mahakna thong adu achauba nga amada sanghalami achauba nga aduna Rajkumari adubu athiba wahai wata kaya sijinaduna yamna nganglammi nga aduna thong adugi mayada hangat handa iroiduna sanarami nga adugi khonda adu taba ngamdabadagi Rajkumari aduna mahaki manakongda lasing menduna khanglammi nahakna hojik laklibasi hingchaba aduna mafam masi thadoktuna chatkibada mangairibani nahakna surung manungda hek changlakpadagi ising imaidu wangkhalaklamlagani tanja aduda nga du lakpagi makholdu tai nga aduna Rajkumari aduda athiba wahai kayana nganglakpa tarami adubu Rajkumari adudi manakongda lasing menduna khanglammi Rajkumar aduna ahal oirabi nupi aduda asumna hairaklammi ima nahaksu Rajkumari asina leiriba upu asida changlo aidi iroiba yamna hai aina thong asibu hangdoktuna nakhoi ani yauriba upu sibu aina saphagadaba mafamda purage upu asi una sabanina isingda soidana taugani madugidamaktadi karisu mipaibigano ahal oirabi nupi adu Rajkumar aduna haibadagi upu manungduda changlammi Rajkumar aduna surungi thongjau adu hangdoklammi ngajau aduna Rajkumar adugi manak tamna iroiduna laklammi Rajkumarna nga adubu mahaki akanba lang aduna hullaga pharammi aduga turelgi mapana chingkhatlammi mahakna nga adu kangphanda hatoklammi aduga ngagi makudu magi phurit khawda hapchilammi Rajkumari amadi ahal nupi yauba upu adusu isingda tawkhalaklammi Rajkumar aduna magi lang adu sijinaduna upu adubu kangphalda chingkhatlammi upu adudagi Rajkumari amadi ahal oirabi nupi adu thoraklammi Rajkumari adu aduki matik masak matau yamna phajarami madudagidi Rajkumar adu Rajkumarigi makhongda khuru khudak kulammi Rajkumari adu urubada Rajkumargi mamitu tangbaga chap manarami Rajkumari aduna hairaklammi nahakna aibu kanbiba soidana lakani haibasi
ꯑꯩꯒꯤ ꯊꯥꯖꯕꯅꯤ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯂꯥꯛꯂꯤꯕꯁꯤ ꯃꯇꯝꯗꯤ ꯈꯔ ꯊꯦꯡꯂꯦ ꯑꯩꯅ ꯄꯥꯕ ꯃꯇꯝꯗꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯥꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯝꯃꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯝꯃꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯀꯟꯕꯤꯔꯛꯈꯤ ꯑꯩꯅ ꯑꯃꯨꯛ ꯅꯍꯥꯛꯄꯨ ꯀꯟꯖꯕ ꯉꯝꯕꯁꯤ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯟꯕꯤꯔꯣ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯎꯠꯄꯒꯤ ꯆꯥꯡꯌꯦꯡ ꯑꯃꯗ ꯄꯨꯊꯣꯛꯅꯕ ꯔꯥꯖꯀꯨꯃꯥꯔꯤꯗ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯈꯪꯍꯜꯂꯝꯃꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯕꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯩ ꯅꯍꯥꯛꯀ ꯂꯣꯏꯅꯅ ꯆꯥꯛꯂꯦꯟ ꯑꯗꯨꯗ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯆꯥꯛꯂꯦꯟ ꯑꯗꯨ ꯅꯨꯃꯤꯗꯥꯡꯗ ꯄꯥꯡꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯨꯅ ꯑꯩꯒꯤꯗꯤ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯂꯩ ꯍꯥꯏꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯃꯐꯝꯗꯨ ꯌꯧꯔꯕ ꯃꯇꯝꯗꯗꯤ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯕꯨ ꯍꯥꯠꯅꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯔꯥꯖꯀꯨꯃꯥꯔ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯊꯥꯖꯅꯔꯝꯗꯦ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇ ꯄꯨꯔꯤꯕ ꯎꯄꯨ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯍꯅꯨꯕꯤ ꯑꯃꯒ ꯂꯦꯞꯂꯔꯕꯗꯨ ꯎꯕꯗ ꯃꯗꯨꯗ ꯇꯤꯜꯂꯝꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯧꯅ ꯅꯣꯛꯁꯤꯜꯂꯛꯂꯝꯃꯤ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯄꯨꯔꯛꯄ ꯀꯔꯤꯁꯨ ꯉꯝꯂꯣꯏ ꯍꯥꯏꯅ ꯃꯈꯣꯏꯗꯤ ꯍꯥꯟꯅ ꯈꯪꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯥꯅꯅꯕ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯉꯝꯕ ꯁꯥ ꯃꯤꯀꯨꯞ ꯑꯃꯠꯇ ꯉꯥꯏꯕꯤꯈꯣ ꯃꯗꯨꯗ ꯅꯤꯡꯊꯧꯁꯨ ꯌꯥꯔꯗꯨꯅ ꯃꯉꯛ ꯅꯣꯝꯂꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯍꯥꯛꯅ ꯉꯥ ꯐꯥꯕꯗ ꯁꯤꯖꯤꯟꯅꯕ ꯐꯨꯔꯤꯠ ꯑꯗꯨꯗꯒꯤ ꯉꯥ ꯃꯀꯨ ꯈꯔ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯂꯨꯄꯥ ꯃꯆꯨꯒꯤ ꯂꯩꯆꯤꯜꯅ ꯄꯤꯛ ꯊꯟꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛꯀꯤ ꯐꯨꯔꯤꯠ ꯈꯥꯎꯗꯒꯤ ꯁꯅꯥ ꯃꯆꯨꯒꯤ ꯉꯥ ꯃꯀꯨ ꯑꯃꯨꯛ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯀꯥ ꯑꯗꯨ ꯁꯅꯥ ꯃꯆꯨꯒꯤ ꯂꯩꯆꯤꯜꯅ ꯄꯤꯛ ꯊꯜꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯅ ꯃꯤꯀꯨꯞ ꯑꯃꯇꯪꯒ ꯉꯥꯏꯕꯤꯈꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯨꯔꯤꯠ ꯈꯥꯎ ꯑꯗꯨꯗꯒꯤ ꯃꯅꯤ ꯃꯨꯛꯇꯥꯒꯤ ꯉꯥ ꯃꯀꯨ ꯈꯔ ꯂꯧꯊꯣꯔꯛꯂꯝꯃꯤ ꯃꯗꯨꯗ ꯉꯁꯥꯏꯗꯒꯤ ꯂꯩꯆꯤꯜ ꯊꯥꯖꯤꯜꯂꯝꯕ ꯑꯗꯨ ꯐꯈꯤꯔꯝꯃꯤ ꯍꯟꯗꯛꯇꯤ ꯃꯌꯥꯝꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯗꯨ ꯉꯥ ꯐꯥꯕ ꯅꯨꯄꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯊꯣꯛꯅꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯐꯝꯅꯥꯏꯕꯁꯤꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯌꯦꯡꯊꯗꯨꯅ ꯂꯩꯔꯝꯃꯤ ꯅꯤꯡꯊꯧ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯑꯊꯣꯏꯕ ꯑꯩꯍꯥꯛ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ ꯍꯥꯏꯕ ꯏꯁꯥꯅ ꯌꯥꯖꯔꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯠꯇꯦ ꯃꯥꯒꯤ ꯅꯥꯇꯣꯟ ꯑꯁꯤ ꯈꯖꯤꯛꯇꯪ ꯄꯤꯛꯏ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯃꯥꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨ ꯔꯥꯖꯀꯨꯃꯥꯔꯤꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ ꯉꯥꯒꯤ ꯃꯀꯨ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯗ ꯊꯦꯡꯕ ꯃꯇꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯦꯕ ꯑꯣꯟꯈꯤꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯈ꯭ꯔꯦ ꯃꯗꯨꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯩꯃꯔꯦꯝꯕꯤ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ